Heritage Art and Culture Center na sinduna namin humni jum na sa Tagadaba Manipur Film Festival nga sidagi Manipur State Film Development Society MSFDS da hotokray. India lenga ki Northeastern Council ki midyang makhada pangtokadaba Film Festival hotopagi term aduda retired IAS 𝗛𝗘𝗥𝗜𝗧𝗔𝗡𝗥𝗏 Film Forum Manipur ki Chairman 𝗪𝗪𝗠 𝗔𝗡𝗏 Sarma, Jawaharlal Nehru Manipur Dance Academy ki Director Bilas amadi Film Producer oinam Romensu 𝗪𝗪𝗠 Festival asda puna film mga screening tawani. Ngasi haudokpa numita Syam Sarma na direction piba imagining them hariba film asi screening tawgani tawke. Tharmadugi saruk ama oina festival asida screening tawgadoriba film singi producer singda alchamba khudol pitu na ikai khumnaba utke. Tharm aduga mari lenana 𝗛𝗘𝗥𝗑𝗧 hai film industry ama sakhwat hanaba khotnabada film festival tawba yamna maru oi. Hojik matamgi film asiga mamang thakta namnaramba film singa techniques ki oiba lamda khenaba kaya ama leire lakliba ahongba sing asi aikoina khangba mathoktai ahongba kaya leirabasu thaina ki film singdagi tamba yaba kaya ama leire film festival tawbu matamda film adu sangba tenba natana miyamda karino haiba ningthina khanghanba ngamlabade film movement da chakhatba ngamgane amaramda miyamda nungaiba piba film ama ohenge hairabade universal theme oina puthokpa mathoktai haina su phongdoke Apapate khanbagiduna amo oire mangda chatkiba film singsi dagi akoigi anauba film maker singa tamba yaba mayam adum loina mo yauri se example oina hairaganda koina het film gi yeng tamba kan sida film se kamai tori yeng kadege film appreciate good film se kamai tori appreciate to kadege hairaganda de akoigi Sergei Eisenstein gi 1925 ge film The Battleship Potemkin adum yeng kaigino da yamne grainy oiba film ne ko 1925 ta nambanina adugo magi montage ki editing technique ka karika si madadagi hojik se tum chathari madada tawam base adana the finest propaganda film ne na hairi na ba ko ye Battleship Potemkin se adu yengba kanda ahamba yengba da yamna boring oini adugo oza sing sabta la kanda magi technique ki kari ki maya le tala kanda numit kuma thoni program to kan se losala kanda ti re hoi kari hoi me la se hoi ta wa adigi 1970s is a new wave ki syam pinnacle hoi kari hoi ta ga ankur manthan ga kari ga ta wa